ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯥꯃꯨꯁꯪ ꯁꯥꯟꯇꯤꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯄꯦꯡꯕꯥ ꯑꯃꯗꯤ ꯉꯥꯇꯣꯟꯕꯨ ꯄꯥꯝꯖꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯂꯦꯝꯂꯩ ꯏꯟꯇꯔꯄ꯭ꯔꯥꯏꯖꯀꯤ ꯃꯦꯅꯦꯖꯤꯡ ꯄꯥꯔꯠꯅꯔ ꯈꯨꯃꯟꯊꯦꯝ ꯔꯥꯀꯦꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯏꯕꯨꯡꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯀꯣꯅꯤ ꯇꯤꯚꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯏꯕꯨꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯣ ꯑꯍꯥꯟꯕꯗ ꯏꯕꯨꯡꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯃꯗꯤ ꯂꯦꯝꯂꯩꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁꯟ ꯑꯩꯒꯤ ꯃꯤꯡ ꯈꯨꯃꯟꯊꯦꯝ ꯔꯥꯀꯦꯁ ꯁꯤꯡ ꯋꯥꯡꯖꯤꯡ ꯇꯦꯛꯆꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯁꯥꯃꯨꯁꯪ ꯁꯥꯟꯇꯤꯄꯨꯔ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯟꯁꯇꯤꯇ꯭ꯋꯦꯟꯁꯤꯒꯤꯅꯤ ꯖꯒꯥꯗꯨꯗꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯦꯝꯂꯩ ꯏꯟꯇꯔꯄ꯭ꯔꯥꯏꯖꯀꯤ ꯐꯤꯁ ꯄ꯭ꯔꯣꯁꯦꯁꯤꯡ ꯌꯨꯅꯤꯠꯁꯦ ꯂꯩꯖꯕꯅꯤ꯫ ꯂꯦꯝꯂꯩ ꯏꯟꯇꯔꯄ꯭ꯔꯥꯏꯖ ꯍꯥꯏꯔꯤꯕ ꯐꯤꯁ ꯄ꯭ꯔꯣꯁꯦꯁꯤꯡ ꯌꯨꯅꯤꯠ ꯑꯁꯦ 2019ꯒꯤ ꯖꯨꯟꯗ ꯁ꯭ꯇꯥꯕ꯭ꯂꯤꯁ ꯇꯧꯕꯅꯤ꯫ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯊꯦꯡꯉꯨꯖꯝ ꯁꯨꯅꯤꯄ꯭ꯂꯥ ꯗꯦꯕꯤꯅ ꯏꯅꯤꯁꯤꯌꯦꯜꯂꯤ ꯐꯥꯎꯟꯗꯔ ꯑꯣꯏꯅ ꯂꯤꯡꯈꯠꯄꯤꯔ ꯃꯇꯨꯡꯗꯩꯗ 2020ꯗꯒꯤ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯁꯜꯂꯒ ꯐꯨꯜ ꯇꯥꯏꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯐꯤꯁ ꯄ꯭ꯔꯣꯁꯦꯁꯤꯡꯒꯤ ꯂꯝꯗꯨꯗꯩꯗ ꯃꯥꯏ ꯄꯥꯛꯅꯅꯕ ꯆꯪꯁꯤꯟꯖꯔꯛꯄꯅꯤ꯫ ꯄ꯭ꯔꯣꯁꯦꯁꯤꯡꯁꯦ ꯉꯁꯤ ꯃꯐꯝ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝꯁꯨ ꯂꯩꯕꯤꯕ꯭ꯔꯥ? ꯁꯤ ꯃꯇꯝ ꯍꯥꯟꯅ ꯄ꯭ꯔꯣꯁꯦꯁꯤꯡ ꯌꯨꯅꯤꯠꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤ ꯈꯛꯇꯪ ꯂꯩꯖꯔꯤꯁꯦ꯫ ꯑꯗꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ 2020ꯗꯒꯤ ꯇꯧꯔꯛꯄ ꯊꯕꯛꯁꯤꯅ ꯍꯧꯖꯤꯛ 2022ꯗ ꯂꯣꯟꯆ ꯇꯧꯕꯤꯕꯅꯦꯕꯀꯣ꯫ ꯑꯗꯣ ꯆꯍꯤ ꯑꯅꯤꯒꯤ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯗꯗꯥꯅ ꯀꯩ ꯋꯥꯈꯜ ꯈꯜꯂꯨꯕꯗꯒꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯀꯦꯟ ꯑꯣꯏꯅ ꯃꯥꯡꯈꯤꯒꯗꯧꯔꯕ ꯉꯥꯁꯤꯡ ꯌꯣꯛꯈꯠꯄ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯀꯦꯟꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯄꯤꯈꯤꯕꯁꯦ ꯀꯔꯤ ꯐꯥꯎꯔꯨꯕꯗꯒꯤ ꯍꯥꯏꯖꯒꯦ꯫ 2019ꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯦ ꯂꯤꯡꯈꯠꯂ ꯃꯇꯨꯡꯗꯩꯗ ꯐꯤꯁ ꯄ꯭ꯔꯣꯁꯦꯁꯤꯡꯒꯤ ꯂꯝꯗꯨꯗꯩꯗ ꯑꯩꯈꯣꯏ ꯉꯥ ꯑꯌꯥꯏꯕ ꯁ꯭ꯃꯣꯛꯂꯦꯁ ꯗ꯭ꯔꯥꯏ ꯐꯤꯁ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯍꯦꯟꯇꯥꯛ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯃꯥꯔꯀꯦꯇꯤꯡ ꯇꯧꯖꯔ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 2019ꯗ ꯀꯣꯔꯣꯅꯥ ꯃꯅꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯉꯥꯇꯣꯟ ꯄꯦꯡꯕꯥ ꯌꯣꯛꯏꯕ ꯐꯤꯁ ꯐꯥꯔꯃꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯒ ꯋꯥꯛ ꯇꯧꯃꯤꯟꯅꯔꯛꯄ ꯃꯌꯥꯝꯈꯩꯁꯤꯡꯁꯦ ꯃꯥꯔꯀꯦꯇꯤꯡ ꯇꯧꯐꯝꯒꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯉꯥ ꯌꯣꯟꯐꯝ ꯂꯩꯇꯕꯒꯤ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯉꯥ ꯃꯈꯜ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯌꯨꯝ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯇꯧꯕꯒꯤ ꯑꯩꯈꯣꯏꯅ ꯁꯥꯔꯚꯤꯁ ꯑꯃꯈꯛ ꯄꯤꯖꯈꯤ꯫ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁꯇꯨꯗꯩꯗ ꯑꯩꯈꯣꯏꯅ ꯍꯟꯗ꯭ꯔꯦꯗꯁ ꯑꯣꯐ ꯐꯤꯁ ꯐꯥꯔꯃꯔ ꯃꯣꯏꯒꯤ ꯉꯥ ꯌꯣꯟꯐꯝ ꯂꯩꯇꯕꯤ ꯂꯩꯕꯒ ꯑꯩꯈꯣꯏ ꯌꯣꯟꯕ ꯉꯝꯖꯈꯤ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯄꯥꯛꯅ꯫ ꯑꯗꯣ ꯀꯁꯇꯃꯔ ꯃꯌꯥꯝꯈꯩꯁꯤꯡꯁꯤꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈꯤ ꯃꯥꯏ ꯄꯥꯛꯅ ꯍꯥꯏꯗꯤ ꯃꯣꯏ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯌꯨꯝ ꯐꯥꯎꯕ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯇꯧꯕꯤꯕꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯈꯛ ꯊꯦꯡꯅꯈꯤ ꯍꯥꯏꯇꯥꯔꯦ꯫ ꯀꯣꯔꯣꯅꯥꯁꯦ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯔꯝꯃꯣꯏ꯫ ꯍꯥꯏꯔꯤꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯥꯇꯣꯟ ꯄꯦꯡꯕꯥ ꯂꯣꯏꯔꯤꯕ ꯃꯤꯈꯩꯁꯤꯡꯁꯤꯅ ꯌꯣꯟꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯑꯃ ꯊꯦꯡꯅꯔꯝꯃꯦꯕ ꯍꯥꯏꯗꯤ ꯀꯣꯔꯣꯅꯥ ꯂꯥꯛꯇ꯭ꯔꯤꯀꯥꯟ ꯃꯃꯥꯡꯗꯒꯤ ꯍꯧꯔꯒ ꯑꯈꯟꯅꯕ ꯉꯥꯕ ꯑꯣꯏꯕꯒꯤ꯫ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯉꯥꯇꯣꯟ ꯄꯦꯡꯕꯥ ꯆꯥꯅꯤꯡꯕ ꯃꯤꯈꯩꯁꯤꯡꯁꯤꯅ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯍꯥꯏꯔꯤꯕ ꯉꯥꯁꯦ ꯂꯩꯒꯦꯅ ꯆꯠꯂꯒꯁꯨ ꯍꯦꯛꯇ ꯈꯨꯗꯛꯇ ꯍꯦꯛꯇ ꯐꯪꯗꯕ ꯊꯑꯣꯏꯅ ꯂꯩ ꯆꯠꯂꯁꯨ ꯂꯩ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯁꯣꯝꯗ ꯉꯥ ꯌꯣꯟꯅꯤꯡꯕ ꯃꯤꯈꯩꯁꯤꯡꯁꯤꯅ ꯌꯣꯟꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯊꯦꯡꯅꯕ ꯑꯗꯒꯤ ꯂꯩꯅꯤꯡꯕ ꯃꯤꯁꯤꯡꯁꯤꯅ ꯂꯩꯐꯝ ꯂꯩꯇꯕꯒꯤ ꯍꯥꯏꯗꯤ ꯀꯗꯥꯏꯗꯒꯤ ꯂꯩꯗꯣꯏꯅꯣꯁꯨ ꯈꯪꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯗꯕ꯫ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯁꯣꯜꯕ ꯇꯧꯔꯒ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯀꯣꯔꯣꯅꯥ ꯃꯅꯨꯡꯁꯤꯗꯒꯤ ꯍꯧꯔꯒ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯉꯝꯃꯤꯕ ꯆꯥꯡꯗꯨ ꯑꯗꯨꯒꯤ ꯁ꯭ꯀꯦꯜꯗꯨꯗ ꯇꯧꯕ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ꯫ ꯍꯥꯏꯗꯤ ꯀꯁꯇꯃꯔꯅ ꯑꯣꯔꯗꯔ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯅ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯉꯝꯕꯁꯦ ꯍꯥꯏꯗꯤ ꯂꯤꯃꯤꯇꯦꯠꯇ ꯇꯧꯕ ꯉꯝꯖꯩ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯦꯂꯦꯕꯜ ꯑꯣꯏꯕ ꯍꯥꯏꯗꯤ ꯐꯥꯔꯃꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯧꯕ ꯑꯗꯒꯤ ꯁꯣꯝꯗ ꯀꯥꯟꯗ ꯀꯁꯇꯃꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯃꯣꯏ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯄꯣꯠꯁꯦ ꯌꯧꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗꯩꯗ ꯏꯚꯟ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯐꯥꯎ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄ ꯉꯝꯅꯅꯕ ꯄ꯭ꯔꯗꯛ ꯀꯔꯤ ꯄꯨꯊꯣꯛꯄ ꯌꯥꯒꯗꯒꯦꯅ ꯈꯟꯅꯔꯛꯄꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯉꯥ ꯀꯧꯇꯥꯁꯤꯗꯩꯗ ꯇꯥꯔꯒꯦꯠ ꯇꯧꯖꯔꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯉꯥ ꯀꯧꯇꯥꯁꯦ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯒ ꯃꯈꯥꯏꯃꯨꯛ ꯃꯌꯥ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯗꯛ ꯗꯦꯕꯂꯞꯃꯦꯟ ꯇꯧꯖꯔꯒ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯪꯅꯅꯕꯒꯤ ꯑꯩꯈꯣꯏ ꯂꯣꯟꯆ ꯇꯧꯖꯕꯅꯤ꯫ ꯄ꯭ꯔꯗꯛꯁꯦ ꯍꯥꯟꯅ 2019ꯗꯒꯤ ꯍꯧꯕꯤꯔꯛꯄꯁꯦ ꯍꯧꯖꯤꯛ 2022ꯗ ꯂꯣꯟꯆ ꯇꯧꯕꯤꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯩꯈꯣꯏ 2020 ꯑꯗꯥꯏꯗ ꯄ꯭ꯔꯗꯛ ꯗꯦꯕꯂꯞꯃꯦꯟꯁꯤꯗꯤ ꯍꯧꯖꯔꯛꯄꯅꯦꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯦꯅꯤꯡ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯑꯩꯈꯣꯏꯅ ꯐꯨꯗ ꯄ꯭ꯔꯤꯖꯔꯕꯦꯁꯟꯒꯤ ꯁꯤꯒꯤ ꯂꯣꯟꯗꯥꯁꯤꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯥꯏꯂꯤ ꯏꯐꯦꯛꯇꯤꯞ ꯑꯣꯏꯕ ꯄ꯭ꯔꯤꯖꯔꯕꯦꯁꯟꯒꯤ ꯃꯦꯊꯗ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯛꯁ ꯌꯥꯝ ꯂꯩꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦ꯫ ꯃꯅꯨꯡꯗ ꯍꯥꯞꯄꯤꯕ ꯄꯣꯠꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯁꯣꯏꯔꯒꯗꯤ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯈꯩꯁꯤꯡꯁꯦ ꯖꯁ 1 ꯀꯦꯟ ꯑꯃ ꯁꯣꯏꯕ ꯀꯥꯟꯗꯩꯗ ꯃꯥꯔꯀꯦꯠꯇ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯨꯁꯨ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯒꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯔꯤꯁꯣꯔꯁ ꯈꯔꯁꯦ ꯁꯤꯖꯤꯟꯅꯔꯒ ꯄ꯭ꯔꯗꯛ ꯗꯦꯕꯂꯞꯃꯦꯟꯗ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯥꯗꯖꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯐꯦꯛꯇꯔ ꯈꯔꯁꯤꯅꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ
ꯍꯥꯏꯗꯤ ꯃꯇꯝ ꯈꯔ ꯆꯪꯖꯈ꯭ꯔꯤꯁꯦ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯂꯨꯕꯒꯤ ꯑꯩ ꯃꯔꯛꯇꯅ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯒꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯔꯒ ꯀꯦꯅꯤꯡꯁꯤꯗꯩꯗ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯦꯡꯕꯒꯤꯗꯤ ꯍꯥꯏꯇꯦꯛ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗ ꯂꯩꯖꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯚꯤꯗꯤꯑꯣ ꯀꯚꯔꯦꯖꯇ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯞꯄꯛꯄꯗ ꯑꯗꯨꯝ ꯊꯦꯡꯅꯔꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯏꯇꯦꯛ ꯑꯣꯏꯕ ꯄꯣꯠꯇꯤ ꯅꯠꯇꯦ ꯕꯠ ꯃꯅꯨꯡꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯃꯌꯥꯝꯈꯩꯁꯤꯡꯗꯨꯗꯤ ꯑꯃ ꯁꯣꯏꯕ ꯀꯥꯟꯗꯩꯗ ꯌꯥꯝ ꯊꯥꯊꯤꯅ ꯁꯣꯏꯕ ꯌꯥꯏꯕ ꯑꯗꯨꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯍꯥꯏꯇꯦꯛ ꯑꯅ ꯍꯥꯏꯖꯕꯁꯦ ꯑꯗꯣ ꯉꯥ ꯀꯧꯇꯥ ꯁꯥꯕꯗ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒ ꯇꯧꯅꯔꯤꯕ ꯍꯥꯏꯗꯤ ꯄꯨꯔꯥ ꯐꯨꯜꯂꯤ ꯑꯣꯇꯣꯃꯦꯇꯤꯛꯀ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯌꯨꯅꯤꯠꯇꯨꯗꯤ ꯅꯠꯆꯗꯦ ꯑꯩꯈꯣꯏꯁꯦ 95% ꯑꯩꯈꯣꯏ ꯃꯦꯅꯨꯋꯦꯜ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯑꯩꯈꯣꯏ ꯐꯥꯔꯃꯔ ꯃꯌꯥꯝꯁꯤꯡꯁꯦ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯕꯅꯤ ꯗꯥꯅ ꯍꯥꯏꯕꯤꯕꯗ ꯍꯥꯟꯅꯗꯤ ꯗ꯭ꯔꯥꯏ ꯐ꯭ꯔꯤꯖ ꯑꯣꯏꯅ ꯇꯧꯔꯝꯕꯅꯦ ꯑꯗꯨꯒ ꯀꯣꯔꯣꯅꯥ ꯂꯥꯛꯄꯗꯒꯤ ꯌꯣꯟꯐꯝ ꯂꯩꯇꯕꯗꯒꯤ ꯐꯥꯔꯃꯔꯒꯤ ꯑꯋꯥꯕꯁꯤꯡꯁꯦ ꯎꯔꯨꯕꯗꯒꯤ ꯇꯧꯕꯅꯦꯅ ꯍꯥꯏꯕꯤꯌꯨꯀꯣ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯀꯦꯟ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯕꯅꯤ나 ꯍꯥꯏꯗꯤ ꯗꯗꯥꯒꯤ ꯇꯣꯉꯥꯟꯅ ꯐꯥꯔꯝ ꯑꯣꯏꯅ ꯄꯦꯡꯕꯥ ꯅꯠꯇ꯭ꯔꯒ ꯉꯥꯇꯣꯟ ꯁꯤꯈꯛꯀꯤ ꯐꯥꯔꯝ ꯑꯣꯏꯅ ꯂꯩꯕꯤꯔꯒ ꯗꯗꯥꯅ ꯑꯣꯏꯅ ꯇꯧꯕꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯥꯔꯃꯔ ꯑꯇꯣꯞꯄ ꯄꯦꯡꯕꯥ ꯅꯠꯇ꯭ꯔꯒ ꯉꯥꯇꯣꯟ ꯌꯣꯛꯏꯕ ꯐꯥꯔꯃꯔꯁꯤꯡꯗꯒꯤ ꯂꯧꯈꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯃꯣꯏꯒ ꯈꯨꯠꯁꯝꯅꯔꯒ ꯂꯧꯈꯠꯂꯒ ꯇꯧꯕꯤꯔꯕ꯭ꯔꯥ ꯍꯣꯏ ꯑꯩꯈꯣꯏ ꯏꯁꯥꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯐꯥꯔꯝ ꯂꯩꯖꯗꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯑꯗꯨꯝ ꯐꯥꯔꯝ ꯈꯤꯇꯪ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯌꯨꯅꯤꯠꯁꯤꯗ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯔꯣ ꯃꯇꯤꯔꯤꯌꯦꯜ ꯉꯥꯇꯣꯟ ꯅꯠꯇ꯭ꯔꯒ ꯄꯦꯡꯕꯥ ꯍꯥꯏꯔꯤꯕ ꯉꯥ ꯃꯈꯜ ꯑꯅꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯣꯡꯃꯗ ꯍꯧꯖꯤꯛ ꯉꯥ ꯃꯣꯟ 2ꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯂꯧꯈꯠꯂꯦ ꯐꯥꯔꯃꯔꯁꯤꯡꯗꯒꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯌꯨꯅꯤꯠꯁꯤꯗ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯔꯣ ꯃꯇꯤꯔꯤꯌꯦꯜꯁꯤꯡꯁꯦ ꯑꯩꯒꯤꯗꯒꯤ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯄꯨꯊꯣꯛꯏꯕꯗꯨꯅ ꯑꯩꯈꯣꯏ ꯀꯣꯟꯅꯖꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯔꯃꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯥꯁ ꯍꯥꯏꯗꯤ 1.5 years ꯀꯣꯔꯣꯅꯥꯒꯤ ꯃꯇꯝ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯩꯗ ꯑꯩꯈꯣꯏ ꯂꯣꯏꯅꯖꯔꯛꯄ ꯐꯥꯔꯃꯔ ꯃꯌꯥꯝꯁꯤꯡꯗꯣ ꯃꯣꯏꯗꯒꯤꯁꯨ ꯑꯩꯈꯣই ꯉꯥ ꯂꯧꯈꯠꯆꯩ ꯗꯦꯟ ꯑꯇꯣꯞꯄ ꯐꯥꯔꯃꯔ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯀꯟꯇ꯭ꯔꯦꯛ ꯐꯥꯔꯃꯤꯡꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤꯁꯨ ꯔꯣ ꯃꯇꯤꯔꯤꯌꯦꯜ ꯋꯥꯠꯇꯕ ꯑꯗꯨꯒ ꯐꯥꯔꯃꯔ ꯃꯌꯥꯝꯈꯩꯁꯤꯡꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄ꯭ꯔꯗꯛꯁꯤꯗꯒꯤ ꯀꯥꯟꯅꯕꯈꯩꯁꯤꯡꯗꯣ ꯄꯨꯟꯅ ꯐꯪꯃꯤꯟꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯖꯔꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯦ ꯑꯗꯨꯒ ꯀꯦꯟ ꯑꯃꯗ ꯉꯥꯁꯦ ꯀꯌꯥꯃꯨꯛ ꯍꯥꯞꯄꯤꯌꯨ ꯑꯣꯀꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯕꯦꯠꯆ ꯑꯃ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯀꯥꯟꯗꯩꯗ ꯄꯨꯡ 3ꯃꯨꯛ ꯃꯌꯥ ꯆꯪꯉꯤ ꯍꯥꯏꯗꯤ ꯉꯥ ꯁꯦꯝꯕꯗꯨꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯦꯝꯈ꯭ꯔ ꯃꯇꯨꯡꯗꯩꯗ ꯀꯧꯇꯥ ꯃꯅꯨꯡꯗ ꯍꯥꯜꯂꯒ ꯄ꯭ꯔꯣꯁꯦꯁ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯇꯧꯕꯁꯦ 3 ꯑꯥꯋꯔꯁꯃꯨꯛ ꯆꯪꯉꯦꯕ ꯀꯦꯟ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ 3 ꯑꯥꯋꯔꯁꯃꯨꯛ ꯆꯪꯉꯦꯕ ꯗ ꯐꯥꯔꯝꯁꯤꯗ ꯍꯧꯖꯤꯛꯁꯦ ꯗꯗꯥꯇꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯀꯌꯥꯝ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯒꯗꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯊꯕꯛ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯃꯌꯥꯝ ꯄꯤꯕꯤꯔꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯃꯐꯝꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛꯇꯤ ꯗꯗꯥꯅ ꯊꯕꯛ ꯄꯤꯕ ꯉꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯁꯤꯗ ꯊꯕꯛ ꯇꯧꯖꯔꯤꯁꯦ ꯅꯨꯄꯤ 3 ꯑꯃ ꯊꯕꯛ ꯇꯧꯖꯩ ꯑꯗꯒꯤ ꯅꯨꯄꯥꯗ ꯃꯣꯏ 3 ꯑꯃꯒ ꯄꯨꯟꯅ ꯃꯤ 9 ꯑꯦꯝꯄ꯭ꯂꯣꯏ ꯇꯧꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯥꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯩꯗ ꯐꯥꯔꯃꯔꯁꯤꯡꯗꯩꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯖꯔꯤꯁꯦ ꯃꯣꯏꯅ ꯐꯥꯕ ꯉꯥ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯒꯤ ꯑꯩꯈꯣꯏ ꯉꯝꯅꯕ ꯂꯧꯅꯤ ꯍꯥꯏꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯖꯕꯅꯤ ꯑꯩ ꯃꯈꯥꯗ ꯂꯩꯖꯔꯤꯕ ꯐꯥꯔꯃꯔꯈꯩꯁꯤꯡꯗ ꯑꯗꯣ ꯅꯨꯃꯤꯠꯇꯨꯗꯩꯗ ꯑꯩꯈꯣꯏ ꯉꯥꯁꯦ ꯈꯔ ꯌꯥꯝ ꯐꯥꯒꯠꯂꯛꯑꯒꯗꯤ ꯂꯩꯀꯥꯏꯗꯒꯤ ꯑꯅꯛꯄꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯃꯥ ꯏꯕꯦꯟ ꯏꯇꯩꯃꯁꯤꯡ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯣ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯊꯕꯛ ꯁꯨꯔꯤꯁꯦ ꯃꯤ 15ꯃꯨꯛ ꯆꯥꯡ ꯃꯦꯛꯁꯤꯃꯝꯗ ꯁꯨꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯍꯥꯟꯅꯗꯤ ꯍꯦꯟꯇꯥꯛꯁꯨ ꯇꯧꯕꯤꯔꯝꯃꯦꯅ ꯍꯥꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛꯅ ꯀꯦꯟ ꯑꯣꯏꯅꯗꯪ ꯇꯧꯔꯕ꯭ꯔꯥ ꯍꯦꯟꯇꯥꯛꯀ ꯗ꯭ꯔꯥꯏ ꯐ꯭ꯔꯤꯖꯀꯗꯤ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯦꯟꯇꯥꯛꯀ ꯗ꯭ꯔꯥꯏ ꯐꯤꯁꯀꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯇꯧꯖꯔꯤ ꯑꯗꯨꯒ ꯀꯦꯟꯁꯤꯅ ꯑꯩꯈꯣꯏ ꯏꯅꯧ ꯅꯧꯕ ꯂꯦꯇꯦꯁ ꯄ꯭ꯔꯗꯛꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯅ ꯃꯦꯟ ꯑꯣꯏꯅ ꯇꯧꯔꯤꯁꯦ ꯀꯦꯟꯗꯅꯦꯕꯀꯣ ꯑꯗ ꯀꯦꯟꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯟꯗꯒꯤ ꯂꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯧꯇꯥꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯆꯦꯟꯖꯕꯅꯤ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯀꯥꯟꯗ ꯀꯧꯇꯥꯁꯦ ꯑꯩꯈꯣꯏ ꯊꯨꯞꯆꯜꯂꯒ ꯐ꯭ꯂꯦꯠ ꯑꯣꯏꯅ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯦꯆꯤꯟ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯀꯧꯇꯥꯁꯦ ꯃꯌꯥꯝꯅ ꯔꯥꯎꯟ ꯁꯦꯞꯇ ꯎꯕꯤꯔꯤ ꯄꯣꯠꯁꯦ ꯃꯦꯆꯤꯟꯈꯩꯗꯨꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯔꯥꯎꯟ ꯁꯦꯞꯇ ꯑꯣꯏꯔ ꯃꯇꯨꯡꯗ ꯃꯅꯤꯡ ꯃꯃꯥꯡꯁꯦ ꯇꯥꯏꯔꯒ ꯑꯩꯈꯣꯏ ꯉꯥ ꯀꯧꯇꯥ ꯃꯄꯨꯝꯁꯦ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯉꯥ ꯀꯧꯇꯥ ꯀꯦꯟ ꯑꯃꯗ ꯉꯥꯁꯦ ꯒ꯭ꯔꯥꯝ ꯀꯌꯥꯃꯨꯛ ꯍꯥꯞꯄꯤꯕꯒꯦ ꯑꯗꯨꯒ ꯀꯦꯟꯒꯤ ꯅꯦꯠ ꯋꯦꯠꯁꯤꯅ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯉꯥ ꯀꯧꯇꯥ ꯃꯄꯨꯝ ꯑꯃꯗꯅ ꯄꯨꯂꯞꯅ ꯅꯦꯠ ꯋꯦꯠꯁꯦ ꯀꯌꯥꯃꯨꯛ ꯑꯣꯀꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯍꯧꯖꯤꯛꯀꯤ ꯉꯥ ꯀꯧꯇꯥ ꯃꯌꯥꯝꯅ ꯎꯕꯤꯔꯤꯁꯦ ꯁꯤꯁꯤꯒꯤ ꯅꯦꯠ ꯋꯦꯠꯁꯦ ꯑꯄꯨꯟꯕꯁꯦ ꯁꯤꯁꯦ 450 ꯒ꯭ꯔꯥꯝꯅꯦ ꯍꯥꯏꯇꯥꯔꯦ ꯀꯧꯇꯥꯁꯤꯒꯤ ꯋꯦꯠꯁꯦ ꯍꯥꯞꯆꯜꯂꯒꯗꯤ ꯒ꯭ꯔꯥꯝ 500ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯂꯨꯝꯒꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯃꯄꯪꯒꯤ ꯁꯔꯨꯛ ꯍꯥꯏꯇꯥꯔꯦ ꯉꯥꯒꯤ ꯁꯔꯨꯛꯁꯤꯅ ꯑꯩꯈꯣꯏ 250 ꯒ꯭ꯔꯥꯝꯅꯤ ꯄꯋꯥ ꯑꯃꯅꯤ ꯑꯗꯣ ꯁꯤꯒꯤ 250 ꯒ꯭ꯔꯥꯝꯁꯦ ꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕ ꯀꯥꯟꯁꯤꯗ ꯉꯥ ꯀꯦꯖꯤ ꯃꯈꯥꯏꯃꯨꯛ ꯃꯌꯥ ꯆꯪꯉꯦꯕ ꯑꯗꯣ ꯉꯥꯁꯦ ꯑꯩꯈꯣꯏꯅ ꯃꯀꯣꯛ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯃꯁꯥ ꯃꯌꯥꯝꯒꯩꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯀꯨ ꯈꯦꯠꯇꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯕ ꯐꯠꯇꯕ ꯃꯌꯥꯝꯒꯩꯗꯣ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯒꯩꯗꯣ ꯂꯣꯏ ꯂꯧꯊꯣꯛꯈꯤ ꯀꯥꯟꯗꯩꯗ ꯌꯥꯔꯤꯈꯩꯗꯤ ꯀꯁꯇꯃꯔꯗ ꯍꯣꯡꯅ ꯌꯧꯍꯟꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯐꯥꯔꯃꯔ ꯅꯨꯡꯁꯤꯔꯕ ꯐꯥꯔꯃꯔ ꯃꯌꯥꯝꯈꯩꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯨ ꯄ꯭ꯔꯣꯐꯤꯠ ꯃꯥꯔꯖꯤꯟ ꯑꯃ ꯍꯥꯞꯇꯕ ꯌꯥꯗꯕꯅꯤꯅ ꯃꯣꯏꯒꯤ ꯔꯤꯖꯅꯦꯕꯜ ꯄ꯭ꯔꯥꯏꯁꯇꯨꯗ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯂꯧꯈꯠꯆꯔ ꯃꯇꯨꯡꯗ ꯀꯣꯁ ꯑꯣꯐ ꯄ꯭ꯔꯣꯗꯛꯁꯟꯁꯦ ꯀꯧꯇꯥꯁꯤꯒꯤ ꯑꯃ ꯁꯥꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯂꯨꯄꯥ 200ꯃꯨꯛ ꯃꯌꯥ ꯆꯪꯉꯦꯕ ꯑꯗꯨ 200ꯁꯤꯒꯤ ꯃꯊꯛꯁꯤꯗꯩꯗ ꯑꯩꯈꯣꯏꯅ
ꯑꯩꯈꯣꯏꯗꯒꯤ ꯄꯣꯠ ꯂꯧꯔ ꯌꯣꯜꯂꯤꯕ ꯃꯌꯥꯝꯈꯩꯁꯤꯡꯁꯤ ꯃꯣꯏ ꯁꯦꯟꯗꯣꯡ ꯈꯔ ꯍꯥꯞꯆꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯖꯤꯟ ꯈꯔ ꯍꯥꯞꯄꯛꯄ ꯀꯥꯟꯁꯤꯗ MRPꯁꯦ 300ꯇ ꯂꯦꯞꯆꯕꯅꯤ ꯀꯁꯇꯃꯔ ꯃꯌꯥꯝꯁꯤꯡꯅ ꯍꯥꯏꯗꯤ ꯉꯥꯇꯣꯟ ꯄꯦꯡꯕꯥ ꯅꯨꯡꯁꯤꯕ ꯌꯣꯛꯈꯠꯅꯤꯡꯕ ꯃꯌꯥꯝꯈꯩꯁꯤꯡꯅ ꯐꯥꯔꯃꯔ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯗꯛꯁꯤꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯒꯤꯅꯦꯅ ꯑꯁꯥ ꯊꯝꯖꯔꯤ ꯍꯥꯏꯗꯤ ꯉꯥꯁꯦ ꯑꯇꯥꯡꯕ ꯉꯥꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯄꯣꯠꯁꯤꯁꯨ ꯃꯄꯥꯟꯗꯒꯤ ꯂꯧꯕꯅꯤꯅ ꯄ꯭ꯔꯥꯏꯁꯁꯦ ꯍꯟꯊꯕ ꯌꯥꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯀꯦꯟꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯐꯤꯁ ꯀꯦꯟ ꯑꯃ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯊꯝꯕꯤꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯆꯔꯤꯕ ꯉꯥ ꯀꯧꯇꯥꯁꯦ ꯆꯍꯤ ꯑꯃ ꯊꯝꯕꯗꯗꯤ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯔꯣꯏ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯀꯁꯇꯃꯔ ꯈꯔꯅ ꯆꯍꯤ 2 ꯐꯥꯎꯕ ꯊꯝꯃꯁꯨ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯀꯔꯤꯝꯇ ꯏꯁꯨ ꯂꯩꯔꯣꯏꯅ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯊꯥꯖꯕ ꯊꯝꯖꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯁꯥꯔ ꯃꯇꯨꯡꯗꯩꯗ ꯃꯥꯒꯤ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯑꯣꯟꯅꯅꯕ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯑꯃ ꯂꯩ ꯈꯨꯠꯂꯥꯏꯁꯤꯅ ꯑꯣꯟꯕ ꯀꯥꯟꯗꯩꯗ 2 years ꯐꯥꯎꯇꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯐꯤꯖꯤꯀꯦꯜꯂꯤ ꯄꯣꯠꯁꯦ ꯊꯝꯃꯒ ꯌꯦꯡꯕꯗ ꯆꯍꯤ 1 ꯃꯈꯥꯏ ꯐꯥꯎꯇꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ ꯁ꯭ꯇꯤꯀꯔꯗꯗꯤ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯗꯤ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯊꯝꯃꯒ ꯂꯥꯛꯑꯦ ꯆꯍꯤ ꯑꯃ ꯊꯝ ꯇꯥꯔꯁꯨ ꯑꯁꯦꯡꯕꯗꯗꯤ 2 years ꯐꯥꯎꯕ 2 years ꯐꯥꯎꯇꯤ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯦ ꯑꯗꯨꯗ ꯍꯧꯖꯤꯛꯁꯦ ꯅꯧꯁꯨ ꯅꯧꯔꯤ ꯂꯣꯟꯆ ꯇꯧꯕꯁꯨ ꯀꯨꯏꯗ꯭ꯔꯤꯗꯅꯀꯣ ꯑꯗꯨꯒ ꯃꯥꯔꯀꯦꯠꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯣꯀꯦꯜ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯒꯣꯗꯥꯎꯟꯒꯨꯝꯕꯗ ꯐꯪꯕꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯄꯥꯟ ꯂꯝꯗ ꯁ꯭ꯇꯦꯠ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥ ꯄꯦꯡꯕꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯃꯩꯇꯩꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯆꯥꯅꯤꯡꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤꯕ ꯑꯗꯩꯗ ꯌꯧꯍꯟꯕꯁꯦ ꯉꯝꯕꯤꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯥꯔꯀꯦꯇꯤꯡꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯃꯥꯔꯀꯦꯠꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯂꯣꯟꯆ ꯇꯧꯗ꯭ꯔꯤꯀꯥꯟꯗꯩꯗ ꯄꯨꯅꯦꯗ ꯍꯥꯟꯅ ꯂꯣꯟꯆ ꯇꯧꯖꯈ꯭ꯔꯦ ꯑꯗꯣ ꯄꯨꯅꯦꯒꯤꯗ ꯀꯩꯊꯦꯜ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯁꯤꯗꯩꯗ ꯄꯣꯠꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯦꯟ ꯁꯤꯇꯤ ꯃꯌꯥꯝꯈꯩꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯅꯕꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯏꯃꯤꯗꯤꯌꯦꯠ ꯇꯥꯔꯒꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯧꯇꯥ ꯃꯁꯤꯡꯁꯤꯒ ꯂꯥꯛꯏꯕ ꯗꯤꯃꯥꯟꯗꯨꯅ ꯍꯦꯟꯕꯒꯤ ꯑꯩꯈꯣꯏ ꯑꯅꯛꯄꯁꯤꯗꯩꯗ ꯍꯥꯟꯅ ꯈꯤꯇꯪ ꯐꯣꯀꯁ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯣꯏꯔ ꯃꯇꯨꯡꯗꯗꯤ ꯃꯄꯥꯟꯗ ꯐꯣꯀꯁ ꯇꯧꯒꯦꯅ ꯑꯗꯨꯃꯥꯏꯅ ꯗꯤꯁꯥꯏꯠ ꯇꯧꯖꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯄꯥꯟꯗ ꯂꯩꯕ ꯀꯁꯇꯃꯔꯈꯩꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯪꯅꯅꯕ ꯄꯣꯠ ꯌꯧꯍꯟꯕꯒꯨꯝꯕ ꯄꯥꯝꯃꯒꯗꯤ ꯑꯩꯈꯣꯏ ꯂꯝꯂꯣꯡꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯇꯥꯏꯝ ꯁꯣꯞꯄꯤꯡ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤꯁꯦ ꯁꯤꯗꯩꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯑꯗꯨ ꯃꯣꯏ ꯀꯟꯇꯦꯛ ꯇꯧꯔꯒ ꯑꯗꯣꯝꯒꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨꯐꯥꯎꯕ ꯑꯗꯨꯝ ꯗꯦꯂꯤꯚꯔꯤ ꯇꯧꯍꯟꯕ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯟꯂꯥꯏꯟꯒꯤ ꯊ꯭ꯔꯨꯗꯗꯤ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯛꯄꯁꯦ ꯂꯦꯝꯂꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯌꯦꯁ ꯂꯦꯝꯂꯩꯒꯤ ꯁꯥꯏꯠꯇꯒꯁꯨ ꯂꯩꯖꯒꯅꯤ ꯂꯦꯝꯂꯩꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯂꯦꯝꯂꯩ ꯉꯥꯅ ꯄꯦꯖ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗꯩꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯒ ꯀꯁꯇꯃꯔꯈꯩꯅ ꯑꯩꯈꯣꯏꯗ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯑꯁꯨ ꯌꯥꯅꯤ ꯑꯗꯨꯒ ꯑꯣꯔꯗꯔꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯒ ꯑꯥꯏꯗꯔ ꯃꯅꯤꯄꯨꯔ ꯇꯥꯏꯝꯁꯀꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯅ ꯁꯤꯞꯃꯦꯟ ꯇꯧꯍꯟꯕ ꯑꯃ ꯑꯣꯔ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯕ ꯑꯃ ꯀꯟꯚꯤꯅꯦꯟꯁꯁꯨ ꯑꯗꯨꯝ ꯌꯦꯡꯅꯔꯒ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯄ꯭ꯔꯥꯏꯁꯁꯦ ꯃꯅꯤꯄꯨꯔꯗ 300 ꯁꯥꯏꯌꯦꯅ ꯍꯥꯏꯕꯤꯀꯣ ꯀꯦꯟꯗ ꯑꯗꯣ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯊꯥꯕ ꯀꯥꯟꯗꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯆꯥꯔꯖ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯄ꯭ꯔꯥꯏꯁꯁꯦ ꯁꯤꯗ ꯐꯪꯉꯤꯁꯤꯒ ꯑꯁꯣꯝꯗ ꯐꯪꯉꯤꯁꯤ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯐꯪꯍꯟꯕꯤꯕ꯭ꯔꯥ ꯄ꯭ꯔꯥꯏꯁꯤꯡ ꯑꯁꯤꯗꯤ ꯗꯤꯃꯥꯟ ꯑꯦꯟ ꯁꯄ꯭ꯂꯥꯏꯅ ꯑꯗꯨꯝ ꯂꯦꯞꯆꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯒꯤ ꯄꯣꯠꯁꯦ ꯆꯠꯈꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗꯒꯤ ꯄꯣꯠ ꯂꯧꯔ ꯌꯣꯟꯕꯤꯔꯤꯕ ꯃꯄꯥꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎꯈꯩꯁꯤꯗ ꯑꯩꯈꯣই ꯑꯗꯨꯝ ꯌꯥꯝ ꯀꯟꯅꯗꯤ ꯍꯥꯏꯖꯩ ꯍꯥꯏꯗꯤ MRPꯗꯒꯤ ꯄꯣꯠꯇꯤ ꯃꯃꯟꯗꯤ ꯍꯦꯜꯂꯒ ꯌꯣꯟꯕꯤꯒꯅꯣꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯗꯒꯤ ꯀꯣꯁ ꯑꯣꯐ ꯇ꯭ꯔꯥꯟꯁꯄꯣर्टेशनꯁꯦ ꯋꯥꯡꯕꯅꯤꯅ एयर कार्गोꯗ ꯆꯠꯄ ꯀꯥꯟꯗꯩꯗ ꯄꯣꯠꯀꯤ ꯃꯃꯟꯁꯦ MRPꯗ ꯌꯣꯟꯕꯗ ꯃꯣꯏꯗꯨ ꯈꯤꯇꯪ ꯁꯁꯇꯦꯅꯦꯕꯜ ꯑꯣꯏꯗꯕꯗꯒꯤ ꯃꯃꯟꯁꯦ ꯈꯤꯇꯪ ꯍꯦꯟꯒꯠꯂ ꯌꯣꯜꯂꯦꯅꯗꯤ ꯍꯥꯏ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯑꯗꯨꯝ MRPꯗ ꯑꯗꯨꯝ ꯌꯣꯟꯕꯁꯨ ꯌꯥꯎꯋꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯀꯨꯏꯔꯛꯇ꯭ꯔꯦꯗꯅꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯗꯨꯗꯒꯤ ꯁꯤꯗꯒꯤ ꯐꯦꯛꯇꯔꯤꯗꯒꯤ ꯂꯥꯛꯑꯒ ꯂꯩꯕꯤꯕ ꯑꯗꯨꯒ ꯗꯨꯀꯥꯟꯗꯒꯤ ꯂꯥꯛꯑꯒ ꯄꯣꯠ ꯆꯩ ꯂꯧꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯐꯔ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯂꯣꯟꯆ ꯇꯧꯕꯁꯨ ꯑꯣꯏꯕꯅꯤꯅ ꯑꯍꯥꯟꯕ ꯐꯪꯕꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯕꯤꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯆꯔꯤꯕ ꯂꯣꯟꯆ ꯇꯧꯔꯤꯕ ꯄ꯭ꯔꯗꯛꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯪꯅꯅꯕ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯣ ꯅꯤꯉꯣꯜ ꯃꯌꯥꯝꯁꯤꯡꯅ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯒꯤ ꯌꯨꯝꯗ ꯄꯨꯔꯒ ꯆꯠꯄꯗ ꯈꯨꯗꯣꯡ ꯆꯥꯅꯅꯕ ꯑꯩꯈꯣꯏꯅ ꯑꯣꯐꯔ ꯈꯔ ꯄꯤꯔꯤꯕ ꯑꯣꯐꯔꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯒꯤꯗꯤ ꯁꯤꯒꯤ ꯑꯣꯐꯔꯁꯦ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯦꯅꯤ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯍꯦꯛ ꯂꯩꯕꯨ ꯂꯩꯔꯝꯃꯕ 10% ꯗꯤꯁꯀꯥꯎꯟꯁꯤꯃ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯐꯥꯎꯒꯤ ꯑꯣꯏꯅ ꯂꯩꯖꯔꯦ ꯁꯤꯁꯤꯃ ꯃꯌꯥꯝ ꯀꯥꯎꯕꯤꯔꯒꯅꯨ ꯅꯤꯉꯣꯜꯁꯤꯡꯅꯁꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯌꯨꯝꯗ ꯆꯥꯛꯀꯧꯕ ꯆꯠꯄ ꯃꯇꯝꯗ ꯑꯗꯩꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯍꯥꯏꯗꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯉꯥꯁꯤꯡꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯐꯪꯗ ꯇꯥꯔꯒꯁꯨ ꯀꯦꯟꯁꯦ ꯁꯤꯖꯤꯟꯅꯔꯒ ꯃꯆꯟ ꯃꯆꯦ ꯑꯗꯨꯒ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯍꯦꯟꯅ ꯎꯠꯅꯕ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯉꯥꯁꯦ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯤꯌꯨꯅꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯧꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯒ ꯆꯠꯊꯔꯤꯕ ꯗꯗꯥꯅ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯂꯥꯛꯏꯕ ꯏꯟꯀꯝꯁꯤꯒ ꯆꯥꯟꯅꯕꯤꯔꯤꯕ ꯈꯤꯇꯪꯗꯤ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄ꯭ꯔꯗꯛꯁꯦ ꯁꯤꯁꯤꯅ ꯃꯥꯏ ꯄꯥꯛꯅ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯇ ꯌꯣꯟꯕ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯁꯇꯦꯅꯦꯕꯜ ꯑꯣꯏꯒꯅꯤꯅ ꯊꯥꯖꯩ ꯅꯦꯛꯁ ꯐ꯭ꯌꯨ ꯃꯟꯁꯇ ꯑꯗꯒꯤ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯒ ꯆꯠꯃꯤꯟꯅꯔꯤꯕ ꯐꯥꯔꯃꯔ ꯑꯕꯥꯎꯠ 300 ꯑꯣꯐ ꯗꯦꯝ
मोइदजु अखोइना स्नेगी बेनिफिट से पास ऑन तौरगा मोइदजु अचौबा लाइवलीहुड ता इम्पैक्ट पॉजिटिव इम्पैक्ट पीबा ngamane थाजो दादो फार्मर सिंगना यम वान होना जबगी मोगी सुमहै अमने बको सिगी थाकसे यौबा ngamaise दो फार्मर सिंगदा दाना ngasi फावदा मोगी वाजरकपा दुगा मोगी महै फंगे हाइना सुलोबा यारे बको सि मतंग दाना कै हगी फार्मर सिंगदा आइगी नुसेरबा फार्मर मयाम जिंबो हाइनिंगाइ लेतना थागतबा फोंदोकचरी लेमलई एंटरप्राइज की माइकैदगी फार्मर मैम जिंगना अखोइबु सपोर्ट तौबीद्रबा अदि ngasi अखोइना पुथोकचरिबा प्रोडक्ट से अखोइ माइ पाना पुथोकपा ngamjaramoi aduga manipurda lairiba fish farmer मैम जिंगदा ai appeal amtaga तौजनिंगी आदि हाइरिबा ngaton natragana pengba हाइरिबा nga makhan je di manipur gi indigenous fish ओइजरे aduga adi matamam da yam marang kaina leiramaga jo hojikti adi mangchalaba aduga adi any street chatpa mim da dum hangna je ngaton khangbra pengba khangbra hangba kan da 50% masa khangoi adu gi stage la leirabni aduga akoi gi pengba hairiba state fish aje akoi gi IUCN gi list da dum threaten category da leirabne bhaidi musal e haiba gi chang dai ta dum hairiba nga makhan je koi kanmin ji hairiba nga makhan sibu yokmin na da farmer mayam jingna chobu thodang lobiu marketing gi oina di akoi अचौब थौदांग लौजगे आदि अखोइदा कॉन्ट्रैक्ट तौबीरागा कॉन्ट्रैक्ट फार्मिंग की स्टाइल अमदा अखोइ पोचे माइ पांगना योगननब होनामिनजी अंगम मटेंग पांगजगे मैमनसु ngaton pengba pambiba manipura leibiriba mehorolde leglaba nga singbu pamjaba singnasu hena leibibo suno do da hojik phawbada dan tawriba thabakya seisa atopa government gi side gi natragana atopa mari leinawa department singdegi da mateng pangbirakibadi leiba Manipur government की मखादा अखोगी planning department की मखादा startup scheme मन अमा लेबिजितो अदुगी one of the beneficiary ने अखोई जे startup की scheme दो फंग मतुंग दंगसी मयाम उबिरी अखोई processing unit से जो अखोई साजबनी अदगी अखोई fishery department दगी खंग हई मयाम हमना इवन अखोगी केनिंग हुजिक तौरिबा पोस्ट ले जो पुनिंग मयाम थागत पिरई अदगी हेना improvement lainanaba kari tawbo yage kari mateng pangjoge haibna chingba support actually akogi monetary support mak natraga jo encouragement tawbiba dagi knowledge pibiba adumba mayam ama tawbirakiba lay mari lainaba department natraga minung ki sawa miyo yamana sidagi hena achobo mateng pangbirapa taraga di sina taba sigi mafam jana taba atopa manipura lairiba atopa mafam singda factory hangaga chawthokpagi wakhalon laibiba asadi tawri adubu अथुबु मोक्तदी मफाउनगने थाजदे अदु करिगुंबा अखोइदा अदुगुंबा सपोर्ट तौबीरगदी फैक्ट्री अनौबा हांगबदो नतबदा अखोइगी हुजिक लैरिबा फैक्ट्री जिदैदा अखोइ टेक्नोलॉजी अपग्रेड तौदगो मैम लैरिबा अखोइ वीडियो दा मैमना उबिबदा सिदा आइगी नुसिरगा माइबेन गैजिंजना nga sembada अखोइगी प्योरली मैनुअल दा हुजिक सुरिजे सिगिजे अखोइना मशीन सिनरागा टेक्नोलॉजी अपग्रेड तौरगदी नोंमदा अखोइना nga हुजिक nga मोननी प्रोसेस तौबो ngamiजे मोन तरुक तरेट प्रोसेस तौबो ngamakadoine हुजिक लैजरिबो मफम जिमक्तदा ai टेक्नोलॉजी अपग्रेड तौबो पामे करिगुंबा मॉनिटरी सपोर्ट कुंबा फंगागा मैम हेना नुसिबिरागा हाइदि तो पुक्चल जावदे मरी लाइनबा डिपार्टमेंट नसु उबिरागा मियंग चंबिरा कांदा हेना सिदगे हेना चाखतपा दुगा टेक्नोलॉजी अपग्रेड तौबो ngambasनो दादो हौजिक फावदा जाना ngaton ga pengba khatangada investors bibirise kai maram gi do हाइदि मेहरोल दगी लेगलबा तो पंगा सिंगदि केन ओइना पुथोकपगी चांस लैबिदबा ngaton ga pengba ga je si khakna taba atop lemhori banga ga ji jo khoi feasible oiragadi kening adum tawgena khoi plan adum leijai trial jo khoi adum khara adum tawjari ado hauji hauji ki di khoina ngaton ga pengba ga da strict tawoi maram jani khaklei amana hana khoina corona manung dagi opportunity ma thengna gi bagi khoi si je changjan jabani then atopam na mo khoi gi chumna gi di nga kokta hai da mapan de nga kokta ju mem am change adu dugi mapan de changai banga du dagi akhoina yamna special oiba pot ama puthoke hai tar di karam bada tawgada sum khalakpo kana ngaton pengba da thengnarubu hai tar दुदा मपानदगी चंगलालिबा nga kokta ken singse sidi apikpa size medium size loinamak leibako duga akoigi ngaton ga pengba gi ken je achauba mayam hojik phangbiba achauba do dum oidoine ba ado sidagi mayam na ju price wangi na jabi duga sid mayam na haidi achauba se laibang amda haidi families dum yakani ba adugi moigi khalaga ken macha da oina sabigi wakhalon leibida कोई हुजिक याम कन्ना अदुगी पोतुम माइ पांगना न बो होनरी हाय तारे हुजिक हुजिक दे कोइ निंगोन जाको बन नंगना न बगे कोइ याम थुना पोचे तौरकबगे अखोइ द फाइनेंशियल कंस्ट्रेंट खर जो लैबगे कोइ हेक दका लैब मयाम गइ दो कोइ फोटो बंगम दबगे मयाम द कोइ अदि कितंग हंदा हलगा ममन हंदा बा दगी केन खर पिकथाबदा अदु दम कोइ अवेलेबल ओहन बंगम जद्रे दुइ दमकता वारौ बिदिनु मथंग चाहिए निंगोन जाकोब नंगनबदी अखोइ सोइदना हुजिक पुथोइबा प्रोडक्ट से सिनतबदा अतोपा nga मखन वेराइटी खर दजो वादे
customer mass oina effort tawba ngamnanaba maman khara khongdahalaga mathang ningon chakauba nangnanaba puthokjarakani दा हौजिक फाउगी ओइनादि केन जेन ड्राई फिश का केनो गसे हेंटा का से सिसु हाइदि आउटसाइड ता लेरिबा इचेलना सुना याम पामबो ओइदोइनेबा अदो सिदि हौजिक मोइगिसु ट्रांसपोर्ट हाइदि अतोपा मार्केट ता थारगा दुमाना ट्रांसपोर्ट मोइदा फंगहनबै खुदोंग चाबसे लैबि लै अदि अखोइगी हेंटा का nga yai buga je akoi da order dum tawbiraga koina adum post adum hojik pawki dum tharaga lai hai tare ado koin puthok jari ba nga yai buje market ta phangi ba nga yai baduga kitang khenai hadi akoi gi je number 1 smokeless oire maikhu chen de hai tare maikhu da chelaga yarak pa nga je carcinogenic oi hai bagi hojik health concern khara ju dum leinai mayam public mayam gai dai tare aduga amana akoi na puthok jari ba nga je packing seal bu he kai draba sahi ama thambada karimta problem amta leroi ko khai ka bagi karakani hai bagi adi quality compromise tawrakani hai bagi adum bachingna ngai amta oidre duma panda leiba senau gi di hena kodong jaba pot amani hai ta लोशलक पसिदा हाइदि निंगोल चाकौबसु यौरे निंगोल चाकौबगी निंगोल सिंगी ओइना ऑफर सु पिबिरे सिना तब निंगोल सिंगी ओइना दाना कै निंगोल ओबि सिंगदा कै कै जेखबाउ पिबिनिंग बलै Manipur da lairiba ningol singda lagliba ningol chakaubuji matangda koina haijaning base adi ningol chakaubaje Manipur gi one of the greatest festival ne haidare hariba festivals da adi paisa khwai dai spend to pot khwai dai leiba adum festival mayam ni marta amani adu yum khuding mak gi sam adi leiba leitaba thina dana paisa mayam akoi di spend to dori da hariba paisa je spend to buje da yaraga di akoi Manipur gi product leiriba mayang wei saida spend to view paisa ji mapan da sat khidanaba adi akoina spend to riba paisa duna ai gi anak pada leiba kananom dis soidana kanaba phangnanaba ai aduma request tawjage then atopa amana adom adom gi ibung ipa mayam gai jing da henna chawkhatpa Manipur ma oina na bai damta bor pibiram हाइदि निंगोन चाकौबसे यामना मबुंग मपा ओइबसिंगी नुसिनाबा मरि उत्पा फेस्टिवल अमोइदुने दो दागिसु दुगा सिदा थबक तौबिरिबा इचे चलसिंगिसु सिदगी हेना चाखटपा माइ पाकपा नुंगाइबा दुगा हेना चाखटपा ngamboi हाइना पोनि टीवी की मार्केटिंग हेजर Lemlei Enterprises की मैनेजिंग पार्टनर खुमन थेम राकेश का उन्नदुना वरी सनाजरुबा मतंदा कनागुंबा पुक्से जावबा मदि मरि लेनबा डिपार्टमेंट ना मतेंग पांबिरका तारगदि हौजिक लैरिबा फैक्टरी की फिल्म असिदगी हेना चाखटपा अमदि मियाम की सेवा तौबदा हेना मपुंग फाबा फैक्टरी अमा ओइबा ngamgani हादि थाजबा दुसु लेहौई फिल्म असिदा पाउदम जरिबा मालेम लेमलाइ सोम मदि कैमरा पर्सन सुनिंग लोइना इम्फाल वेस्ट कामुसंग शांतिपुर।